Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau kuki sin mizo kanglup ki loro kumai kut dharmagi sanabi amasung harau tayambaga loinana ngasi pangthokani Manipur da ngarang miyoi humphuni thoi covid lena dagi naba phakhibaga loinana naba phabagi sang chada marfudara tare dasmik nipan yaure amasung cooperative mantri Amit Shah na hairi lebak asigi sel thumgi phibam phagat hanbada cooperative na achoba thodang lauri Leibak asida COVID ki vaccine dose ko tisama hena kaptuna anauba itihas semle khongjang asi hena maipak hanabagi damak kana honabiriba doctor nurse frontline workers amasung vaccine kapthoklaba miyo khudingmak pu Akasbani nei kai khumnaba uchari aikhoina pandamasi yoba ngamlabasu COVID-19 gi lantheng asi loidribana tabiriba miyamna laichat asidagi komthokpa tawbiganu tabiriba pumnamakna hek yaba makhai athuba matamda vaccine kapthokpiyu atopa miyoising vaccine kapada sumateng pangbiyu Harau kumagi matam asida sambaniyo mari ngak na satpinaba haizari COVID vaccine kapthokpiyu face mask upiyu foot taruki social distancing thambiyu maimit amadi khusa sengna hamdokpiyu COVID-19 ga mari lenaba ipaw singi damak national helpline number sing 011-239-78046 amasung 1075 ta aduga raijagi helpline number na 0385-2411-668 amasung 1800 3453818 ta phone tawbiyu hauzik mapung oiba paw kuki sin mizo kanglup ki loro kumai kut dharmagi sanabi amasung harau tayambaga loinana ngasi pangthokani mapung oiba thoram state level kut committee na sinduna Imphal gi kuki inda pangthokani kumai asina lakpada Rajyapal Mukhyamantri amasung lujingba kaya na yaipa pawjel pirakli maki pawjelda Rajyapal la Ganesan na hai kumai asina santi nungsi sanaba amata oibagi wakhalon adu utli Tongan ba jati kangbu singna kumai asida saruk yaduna amata oibagi pawjel sandokli kut kumai na lakpada raija sida amata oiba saukhatpa purakpa oirasanu hairi Mukhyamantri N Biren amhaki pawjel da hai kumai asina dharmagi khenaba thamdana jati kanglup singi marakta amata oibagi wakhalon sagalakli kumai asina raija sida leiriba jati kanglup singi marakta nungsi sanaba amata oiba amasung machin manau oibagi wakhalon purakpa oirasanu Mahaki pawjelda Manipur Vidhan Sabha gi adaksa Yumnam Khemsana hai kumai asigi maruoiba pandamdi lau lokpa loisilakpa amasung mahi marong marang kaina pibibagi damak mapubu thagatpa kumai ni numit asina lakpada nungai yaifaba puraklasanu hairi Works Mantri Thongam Biswajit Forest Mantri Awangbau Niumai Consumer Affairs Mantri T.A. Saitabarta Lau Singu Mantri Oinam Lukhoina Singbana yaifa pawjel pirakli Mukhyamantri Nongthombam Biren ngasi Arapti Lilong Mapal Kangjebungda Saba Mini Sports Gallery ama sangagani Thaurumduda Rajya Sabha gi MP Lesemba Sana Jawba amasung MLA Laurembam Rameswar su saruk yagani Manipur da ngarang miyoi humphuni thoi COVID lena dagi naba phakhibaga loinana naba phabagi sang chada marfudara tare dasmik nipan yaure hairiba matam asida COVID ki anoba case humphumdoi thengnakhi miyoi amana laichat asidagi sikhi nauna lekhidaba miyoi edu Surachandpur jilla dagini Masi tharaga sekhiba punba masing 15,818 sure hauzik phawbada positive oiba punba masing lakh ama 1,000,000 738 sure raijagi haksel bibhag na hai hauzik phawbada raija sida punna miyoi lakh 18 1,000,000 covid ki vaccine kapkhre masigi manungda lakh 12,9,736 na ahanba dose aduga ani suba dose kapkhiba masingna lakh 8,13,538 sure Inspector General Assam Rifles South ki makhada Surachandpur amasung Kaksing sector na Surachandpur, Bisnupur, None, Kaksing amasung Chandel da Rashtriya Ekta Divas thorom pangthokre. Thorom asi apunbagi saktam puraknabagi pandamda pangthokpani hairi. Assam Rifles ki Khawpum Battalion na Ek Bharat Shrestha Bharat campaign gi saruk ama oina layekpa sangdamnabagi thorom ama Bisnupur jilla gi Khulen village tangarang pangthokre. Assam Rifles ki Sasat Battalion na Kamjong jilla gi IC amasung Kongkham village da lemna layeng bagi camp ama ngarang pangthokre Assam Rifles ki civic action program gi saruk ama oina Mantri Pukri Battalion na Urangpat amasung Gwaltabi village da water tank kun mateng pangkhre District Administration Thobal na sinduna Go to Village 2.0
Moijing Public Playground Thawalda hayeng pangthoklagani thauramduda Mukhyamantri N Biren amasung mantri amadi MLA sing saruk yagani. Kuntra taruk suba Rongmai Naga Baptist Association gi Youth Day Tamenglong amasung None Jila gi sir sing da pangthokre. Thauram gi saruk ama oina debate competition, solo competition amasung group song competition sing pangthokhi. BJYM Thangmaiban Mandal na sinduna Thangmaiban Hizam Lekaida member mass enrollment tawbagi thauram amang pangthokre. All India Trade Union Congress ki sama subna ani suba mapo kumonga mari lenana sinmi singi hakkan banumid Aituk Manipur State Committee na sinduna ngarang Imphal gi Irabad Bhavan da pangthokre. Tabiri ba pawasa kasbani Imphal dagini. Kendra gi Cooperative Mantri Amit Shah na hairi leibak asigi sel thum gi phibam US $1 trillion manga yauhanbada cooperative na sobu thaudang lauri. Gujarat Amul Dairy lingkhatkibagi humbudra manga suba palan tharomda wangangbada Sri Shah na hai Bharat pu masa maromdom lepsaba ngamhanaba honabada cooperative ke sobu thaudang lei masigi manglan asi mangphawna hanba lambi ama aikhoi punna yatminagadabani mangna hai miyamna karigumba amagi maramda yaningdaba phongdoktuna khongjang changchinbana samaisya kya ko hanabagi pambaini maduna samaisya sagatnaba natte Gujarat longmi singna changsinkhiba khongjangna cooperative ki ihau sagatnabagi asoba maram am oikhi kanagumbana karigumba hiram amagi asumba maikaida changsilakpa khongjangna miyamgi ihau ohenduna apunbagi sakti lahalli amadi sarkar gi himaisum hanbada asoba mateng oiri Imphal da ngasi phongba pause singi maroiba pausingi damak hauzik Maibam Dwijamani leire Dwijamani Thagasari Nganthoi Go to Village 2.0 hayeng dagi hauragani haiba Lenga ki school singda mahiroi tamlukpagi sang singthaningai oine henkat le haiba Center na COVID-19 thengnana ba pirakpa senpham Manipur lenga na season naramdre haiba pauna Imphal da ngasi phongba pause singi maroiba pawaina phongnari Hayeng dagi Go to Village 2.0 hauragani haiba Chief Minister na phongdoke ba wafam Sangai Express Manipuri da ahan ba headline tawduna phongli Lenga ki school da mahiroi tambagi sang sahi khara asida taruk henkat le haiba Education Minister S. Rajena phongdoke ba wafam irei bakta ahan ba headline tawduna phongli Center na COVID-19 thengnana ba pirakpa senpham Manipur government na season naramdre haiba paw huyanlan pawda ahan ba headline tawri Unity Day ki thoromda official sing ningthina laktabada CM waraukre tolop tang sarga employee singna lenga ki thabakta yawdaba nungaite haiba Chief Minister na phongdoke ba wafam sanalei bakta ahan ba headline tawri Manipur saukhat pa haiba si aikhoi ki khutalei lairaba lehenba yade haiba si sarkar sigi pandamni haiba Chief Minister na phongdoke ba wafam naharul ki thotangda banner headline tawduna phongli BJP lengak lakpadagi singtam ki mari amuk hanna samjinna hanba ngamle haiba Chief Minister na phongdoke ba wafam Isel Express ki ahan ba headline oiri COVID-19 ki vaccine name na kapa district singi manungda senapati amasung kamjong yauri haiba pawama Sangai Express English ta ahan ba headline tawri AY mari dasmik ani dagi ngakthokna ba thabak paikhatle haiba pawama pongna famda ahan ba headline tawtuna phongli Sadar Patel da ikai khumna ba utkre haiba paw Manipur Mail gi ahan ba headline oiri G20 Summit Prime Minister Modi na punna COVID-19 thengnaminina ba hairi haiba pawama Imphal Free Press ta ahan ba headline tawri BJP lengang na pochegi mamal wangkhala le haiba hanagi Chief Minister Okram Ibobina phongdoke ba wafam People's Chronicle da ahan ba headline tawduna phongli Kut kumai ngasi pangthoklagani haiba pawama Manipur Mail da ani suba headline tawri Congress Party na violence pamde India da violence ki sanapam leite haiba hanagi Chief Minister Okram Ibobiki wafam Isel Express da ani suba headline tawduna phongli yengbada masak phajana ba semda khoirui tesilga yolama thengnakhre sana thangnaba polam singda section ba mathau tai haiba Dr. K. Razona phongdoke ba wafam sanali bakta ani suba headline tawri Minister MLA official singna kathoklabada Manipur Mangjal Thana saukhatpa ngamgani haiba Chief Minister na phongdoke ba wafam irei bakta adi suba headline tawri Nganthoi Thagasari Dwijamani loiselakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi maimi taru tanana thamba haiba samba thawng ahum asinga angasatpinaba amuk hana ningsingjari aroibada maroiba paw amuk hana Kukisin Mizo Kanglup ki lawro kumai kud Dharmagi chatnabi amasung harau tayambaga loina ngasi pangthokani Manipur dangarang miyoi humphuni thoi COVID lena dagi naba phakhibaga loina na naba phabagi sangsa da merphudara tare dasmik nipan yaure amasung cooperative mantri Amit Shah na hairi
लेबाक असिगी सेल थुमगी फिबम फगतहनबदा कोऑपरेटिव ना चौबा थौदांग लौरी पाउ लोइजरे।